Veterinary Department Niyomgi Wangmada Meeoi kaya Thabak Hapchillamle. Pau asi ngasi nungthil phongkhiba Kangleipaki Maira pausedagi laukhotjabane. Manipur leingaki Veterinary and Animal Husbandry loisang asigi awat pa staff khara launabagidamaktang Under Secretary Veterinary na 2016 gi August 19 da thokiba order ama thokhe. Order asigi matungin na Veterinary Department ki Director na Veterinary Field Assistant BFA post tara LDC kunmathoi driver taraga taruk Mill Recorder mga Laboratory Assistant mari Attendant saniga kuntraga mari Veterinary Officer yangkai mapan amade Veterinary asi Under Secretary Veterinary na ayaba pirakhibane. Pau si na fangba pau gi matungin na de Veterinary Director na 2016 gi December 9 da thokibo order amagi matungin na Veterinary Attendant saniga kuntraga mari hapnaba sanction tawrakpagi wangmada Veterinary Director na chahumga marfuga mari hapchinke. Aduga makha tarakpada 2017 gi January 3 da Veterinary Director na thokpo order amada Veterinary Attendant hompu amaga suhena hapchinke. Nakal amarom da na Director Veterinary na 2016 gi December 9 da thokpa order amagi matungin na LDC 20 ama suhabke asumna Veterinary Department ta thabak hapada government ki sanction tawba masingdage hena hapchinke. Hiram asigi matang da 2017 gi June 9 da Deputy Secretary DP Anna arambamna order ama thoktuna Special Investigation Team SIT semduna Veterinary Department yauna Department taraga mga da English ngani taraga taruk taraga taret Election Code of Conduct lairingai manungda thabak hapkhiba sing thigat pa hauke. Hiram asigi matang da Special Investigation Team SIT na thigalaga pirakpa report ki matungin na Joint Secretary DP Anna arambamna English ngani taraga taret ki November mga da matamdugi Secretary Veterinary Department SIT na thigat pada fanglakpa report adu matamadugi se minister na ayaba pibagi matungin na Veterinary Department attendant hompu LDC mapan milk recorder ama hapkhibadu ayaba pire atay lemauriba recruitment sing cancel tawre hairiba DP gi order asi matamdugi Veterinary Director ay sauba singana English ngani taraga nipan gi March taraga nithoi Veterinary Department attendant hompu LDC mapan Mill recorder ama hapkhibadu ayaba pire atay lemauriba recruitment sing cancel tawre haina order thoki haiba khangba ngamkhe makha tarakpada English ngani taraga nipan gi April kunga marida matamdugi Under Secretary Veterinary Vimola Remise na thokpa convey letter number 4/14/2013 Veti of ANH Department of Manipur gi matungin na Election Code of Conduct ki mamang da thabak hapkhiba oibanina written tawre haina note number 229 page 54 number 4/14/2013 Veti of ANH mayek sing na palle makha tarakpada matamdugi Veterinary Department ki Director oina thawpukhiba ay sauba singana mahaki convey letter April tang kungamari 2018 asimak chanari haina 2018 gi April gi tang kungamari da order thokhe Under Secretary Veterinary Sapna Chalhangna pirakpa RTI reply letter English ngani kunmari ge February 3 ki matungin na de note number 4/14/2013 Veti of ANH asida Under Secretary DP na 2018 gi April taraga humdoy da thokiba DP letter number 27/7/2017 Election DP Part 5 08/03/2018 ase supersede tawbagi matungin na written tawre haina Veterinary Director na 2018 gi April kunmari da order thokre masigi matungin na Joint Secretary DP na Veterinary da piva convey letter 05/11/2017 na si haujug phawba supersede tawduna laydiba sina niyomla na Veterinary Department Meeoi kaya thabak haple haibasi mayek sing na takle haiba yai